ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯅꯤꯡꯊꯧꯖꯝ ꯕꯤꯀꯥꯁꯁꯤꯡꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯄ꯭ꯔꯤꯇꯤ ꯈꯥꯡꯉꯦꯝꯕꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯪ ꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯕ꯭ꯔꯁ ꯇꯧꯕ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ, ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯗꯨ ꯆꯥꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯆꯥꯐꯝ ꯊꯛꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯕ ꯍꯥꯏꯕ ꯑꯗꯣ ꯑꯣꯏꯔꯦ꯫ ꯅꯨꯡꯗꯥꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯊꯣꯏꯕꯤ ꯑꯀꯤꯕ ꯄꯣꯛꯂꯦ꯫ ꯃꯦꯗꯥꯝꯗ ꯍꯥꯏꯒꯗꯕꯁꯨ ꯊꯥꯖꯕꯤꯔꯣꯏ, ꯃꯔꯝꯗꯤ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ, ꯃꯥ ꯈꯛꯇꯅ ꯎꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯥ ꯃꯃꯥꯗ ꯍꯥꯏꯒꯗꯕꯁꯨ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯌꯨꯛ ꯑꯗꯨ ꯆꯥꯛ ꯆꯥꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝ ꯑꯣꯏꯔꯛ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯅꯥꯊꯣꯏꯅ "ꯂꯣꯏꯔꯕꯣ? ꯃꯪꯂꯒꯇ ꯂꯩ꯫ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ ꯅꯪ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯛꯏ꯫ ꯊꯣꯏꯕꯤꯅ "ꯁꯅꯥꯊꯣꯏ, ꯅꯪ ꯊꯥꯖꯗꯕ ꯇꯧꯒꯅꯨ. ꯑꯩ ꯉꯔꯥꯡꯁꯨ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯣ ꯎꯏꯌꯦ꯫ ꯁꯅꯥꯊꯣꯏ, ꯅꯪ ꯑꯃꯨꯛꯇꯗꯤ ꯊꯥꯖꯕꯤꯌꯨ" ꯍꯥꯏꯔꯛꯏ꯫ ꯁꯅꯥꯊꯣꯏꯁꯨ ꯊꯥꯖꯗꯦ, ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ "ꯐꯔꯦꯁꯦ, ꯃꯦꯗꯥꯝꯗ ꯍꯥꯏꯔꯒ ꯌꯦꯡꯂꯁꯦ. ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯂꯥꯛꯑꯣ, ꯆꯠꯂꯁꯦ. ꯊꯦꯡꯂꯅꯤꯌꯦ" ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯀ꯭ꯂꯥꯁ ꯃꯇꯝ ꯑꯗꯨꯗꯁꯨ ꯊꯣꯏꯕꯤ ꯑꯗꯨ ꯑꯗꯨꯃꯛ ꯃꯪꯂꯒ ꯂꯩ꯫ ꯊꯣꯏꯕꯤꯅ ꯃꯪꯂꯤꯕ ꯑꯗꯨ ꯑꯣꯖꯥꯅ ꯎꯔꯗꯨꯅ "ꯊꯣꯏꯕꯤ, ꯀ꯭ꯂꯥꯁꯇ ꯑꯗꯨꯛ ꯊꯋꯥꯏ ꯌꯥꯎꯔꯝꯕ ꯅꯪꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯦꯒ꯭ꯂꯦꯛ ꯆꯥꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯊꯣꯏꯕꯤꯅ "ꯁꯣꯔꯤ ꯁꯥꯔ, ꯑꯩ ꯃꯇꯨꯡꯗ ꯇꯧꯖꯔꯣꯏꯒꯦ" ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯂꯒ ꯊꯣꯏꯕꯤ ꯍꯤꯞꯄꯒ ꯑꯗꯨꯃꯛ ꯂꯩ꯫ ꯁꯅꯥꯊꯣꯏꯅ "ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ, ꯐꯖꯅ ꯍꯣꯠꯅꯔꯒ ꯑꯃꯨꯛ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯎꯠꯁꯦ. ꯋꯥꯈꯜ ꯍꯟꯊꯒꯅꯨꯀꯣ. ꯑꯗꯣ ꯅꯪꯅ ꯍꯟꯗꯛ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯔꯛꯇ꯭ꯔꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ? ꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯏꯔꯥ?" ꯊꯣꯏꯕꯤꯅ "ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ, ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ. ꯑꯩ ꯃꯗꯨ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ" ꯍꯥꯏꯔꯛꯏ꯫ ꯁꯅꯥꯊꯣꯏꯅ "ꯐꯔꯦ, ꯂꯥꯛꯑꯣ, ꯃꯦꯗꯥꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯍꯥꯏꯔꯨꯔꯁꯤ." ꯁꯅꯥꯊꯣꯏꯅ ꯑꯗꯨꯝꯅ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯃꯦꯗꯥꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯦꯗꯥꯝ ꯁꯅꯥꯔꯩ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯃꯦꯗꯥꯝ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ." ꯁꯅꯥꯔꯩꯅ "ꯑꯣ, ꯆꯪꯂꯛꯑꯣ, ꯆꯪꯂꯛꯑꯣ." "ꯀꯔꯤ ꯂꯩꯔꯦ ꯊꯣꯏꯕꯤ?" ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯁꯅꯥꯊꯣꯏꯗ ꯌꯦꯡꯉꯛꯏ꯫ ꯁꯅꯥꯊꯣꯏ ꯊꯣꯏꯕꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ "ꯃꯦꯗꯥꯝ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ." ꯃꯦꯗꯥꯝ ꯁꯅꯥꯔꯩꯅ "ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯣ, ꯇꯥꯁꯤ." ꯊꯣꯏꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ "ꯃꯦꯗꯥꯝ, ꯋꯥꯗꯤ ꯂꯣꯠꯄꯤꯒꯅꯨ. ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩ ꯊꯦꯡꯅꯖꯔꯦ" ꯍꯥꯏꯔꯒ ꯊꯣꯏꯕꯤꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ "ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯕꯨꯠ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜꯅꯕꯨ ꯀꯤꯔꯕꯗꯤ ꯕꯨꯠꯀꯤ ꯕꯨꯠ ꯉꯥꯛꯇꯅꯤ. ꯑꯔꯦꯝꯕꯗ ꯅꯁꯥ ꯋꯥꯅꯕꯅꯤ. ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ" ꯍꯥꯏꯔꯛꯏ꯫ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯍꯛꯀꯠꯅ ꯈꯨꯝꯕꯁꯨ ꯉꯝꯗ ꯇꯞꯅ ꯇꯞꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯔꯩ ꯃꯊꯟꯇ ꯈꯟꯖꯩ, ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯊꯤ ꯐꯣꯡꯂꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯨꯛ ꯀꯨꯏꯔꯕ ꯑꯁꯤꯗꯤ ꯇꯧꯔꯛꯇ꯭ꯔꯒ ꯎꯔꯤꯄꯣꯛꯀꯤ ꯃꯥꯏꯕ ꯁꯅꯥꯍꯜ ꯑꯗꯨ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯑꯣꯖꯥꯅ ꯉꯥꯡꯂꯛꯄꯒ ꯋꯥꯔꯗꯦꯟ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯤ꯫ ꯊꯣꯏꯕꯤ ꯍꯥꯟꯅꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅꯇ ꯑꯅꯝꯕ ꯃꯇꯝꯗ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯈꯤ꯫ ꯁꯅꯥꯊꯣꯏꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯊꯣꯏꯕꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯄꯥꯡꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫
ꯁꯅꯥꯊꯣꯏꯁꯨ ꯊꯣꯏꯕꯤꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯁꯅꯥꯊꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯣꯏꯕꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯊꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯃꯒ "ꯀꯔꯤꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯏꯕꯤ ꯅꯪꯅ ꯇꯧꯔꯤꯁꯦ?" ꯍꯥꯏꯅ ꯊꯣꯏꯕꯤꯗ ꯆꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯗꯅ ꯑꯃꯨꯛ ꯁꯅꯥꯊꯣꯏ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯕꯦꯠꯔꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯅꯥꯊꯣꯏ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯅ ꯊꯣꯏꯕꯤꯗ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯅꯥꯊꯣꯏꯅ ꯃꯦꯗꯥꯝ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯣꯏꯕꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯝꯂꯦ꯫ ꯁꯅꯥꯊꯣꯏꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯕꯨ ꯑꯅꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯁꯅꯥꯊꯣꯏꯅ "ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯂꯩꯇꯕ ꯃꯥꯜꯂꯦ꯫ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯆꯪꯂꯛꯄꯗꯒꯤ ꯃꯥ ꯍꯥꯟꯅꯒ ꯃꯥꯟꯅꯔꯛꯇꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯔꯩꯅ "ꯐꯔꯦ, ꯃꯥ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯅꯕ ꯍꯥꯏꯈ꯭ꯔꯣ, ꯑꯩ ꯃꯈꯣꯏꯒꯤ ꯕꯕꯥꯗ ꯍꯥꯏꯈ꯭ꯔꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯊꯣꯏꯅ "ꯐꯒꯅꯤ ꯃꯦꯗꯥꯝ." ꯁꯅꯥꯊꯣꯏ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯊꯣꯏꯕꯤ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ? ꯃꯦꯗꯥꯝꯅ ꯅꯪ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯄꯣꯊꯥꯅꯕ ꯍꯥꯏꯔꯛꯑꯦ. ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯅꯈꯣꯏꯒꯤ ꯄꯄꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ" ꯍꯥꯏꯅ ꯊꯣꯏꯕꯤ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯀꯔꯤꯒꯤꯅꯣ ꯑꯩ ꯏꯁꯥꯁꯨ ꯅꯥꯁꯨ ꯅꯥꯗꯅ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯔꯤꯁꯤꯕꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯊꯣꯏꯅ "ꯃꯦꯗꯥꯝꯅ ꯅꯪ ꯍꯟꯗꯛ ꯋꯥꯈꯜ ꯂꯩꯇꯥꯗꯕꯗꯣ ꯎꯕ ꯃꯥꯜꯂꯦ. ꯆꯨꯝꯅ ꯅꯪ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯗ." ꯊꯣꯏꯕꯤꯅ "ꯍꯣꯏ ꯐꯔꯦ, ꯆꯠꯄ ꯇꯥꯕꯅꯤ." ꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯖꯤꯕꯦꯟ ꯊꯣꯏꯕꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯇꯥꯕꯗꯒꯤ ꯊꯣꯏꯕꯤꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯌꯨꯝꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯇꯝ ꯑꯁꯤꯗꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯗꯥꯝ ꯁꯅꯥꯔꯩꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯤꯕ꯫ ꯁꯅꯥꯔꯩ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯗꯨꯅ ꯍꯧꯒꯠꯂꯒ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯊꯣꯡ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯊꯤꯜꯂꯤ꯫ ꯁꯅꯥꯔꯩ ꯃꯤꯄꯥꯏꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯛꯇꯨꯅ ꯁꯅꯥꯔꯩꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯊꯋꯥꯏ ꯑꯗꯨꯅ ꯃꯦꯜꯂꯛꯏ꯫ ꯁꯅꯥꯔꯩ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯀꯔꯤ ꯃꯪꯅꯣ ꯍꯥꯏꯔꯒ ꯃꯁꯥꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯁꯅꯥꯔꯩ ꯑꯣꯖꯥ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯑꯣꯖꯥ ꯁꯅꯥꯍꯜ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯁꯅꯥꯍꯜꯅ "ꯏꯕꯦꯝꯃ ꯂꯥꯛꯏꯕ꯭ꯔꯥ? ꯆꯪꯉꯛꯎ, ꯃꯪꯒꯣꯜ ꯑꯁꯤꯗ ꯐꯝꯃꯨ ꯂꯥꯎ." ꯁꯅꯥꯔꯩꯅ "ꯐꯅꯤ ꯇꯥꯗ, ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯅ ꯇꯥꯗꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯅꯤ." ꯁꯅꯥꯍꯜꯅ "ꯀꯔꯤ ꯇꯥꯟꯅꯁꯦꯕ?" ꯁꯅꯥꯔꯩꯅ "ꯇꯥꯗ, ꯕꯣꯔꯗꯤꯡ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤ, ꯑꯃꯨꯛ ꯍꯧꯔꯛꯑꯦ. ꯍꯟꯗꯛꯇ ꯅꯧꯅ ꯆꯪꯂꯛꯄ ꯊꯣꯏꯕꯤ ꯀꯧꯕꯤ ꯑꯃꯗ ꯊꯋꯥꯏ ꯑꯗꯨꯅ ꯀꯤꯍꯜꯂꯕ ꯃꯥꯜꯂꯦ. ꯀꯔꯝ ꯇꯧꯒꯅꯤ ꯇꯥꯗ?" ꯃꯥꯏꯕ ꯁꯅꯥꯍꯜ ꯑꯗꯨꯅ "ꯐꯔꯦ, ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯗ ꯑꯩ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯥꯛꯂꯒꯦ. ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯀꯅꯥꯁꯨ ꯎꯍꯟꯕ ꯌꯥꯗꯦ. ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣ." ꯁꯅꯥꯔꯩꯅ "ꯐꯒꯅꯤ ꯇꯥꯗ, ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯇꯥꯗ." ꯁꯅꯥꯍꯜꯅ "ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ." ꯑꯁꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯪꯗ ꯅꯨꯄꯤ ꯑꯃꯅ ꯇꯠꯇꯅ ꯀꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯕꯤ ꯕꯣꯔꯗꯤꯡ ꯆꯪꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯔꯝꯗꯦ꯫ ꯃꯄꯥ ꯃꯃꯥꯗꯁꯨ ꯅꯥꯕ ꯐꯔꯦ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯊꯤꯟꯕꯤꯌꯨ ꯍꯥꯏꯃꯟꯕꯗꯒꯤ ꯊꯣꯏꯕꯤ ꯕꯣꯔꯗꯤꯡꯗ ꯑꯃꯨꯛ ꯊꯤꯜꯂꯛꯏ꯫ ꯃꯦꯗꯥꯝ ꯁꯅꯥꯔꯩꯅ "ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ? ꯆꯠꯈꯤꯕꯒ ꯑꯁꯨꯛ ꯊꯨꯅ ꯊꯤꯟꯕꯤꯔꯛꯏꯁꯤꯕꯨ?" ꯖꯤꯕꯦꯅ ꯈꯨꯝꯕꯒ ꯅꯪꯗꯦ꯫ ꯊꯣꯏꯕꯤꯅ "ꯃꯦꯗꯥꯝ, ꯑꯩ ꯐꯔꯦ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ, ꯑꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯁꯅꯥꯔꯩꯅ "ꯐꯔꯦ ꯐꯔꯦ, ꯂꯥꯏꯔꯤꯛꯇ ꯐꯖꯅ ꯍꯣꯠꯅꯁꯤꯀꯣ" ꯍꯥꯏꯔꯛꯏ꯫ ꯁꯅꯥꯔꯩꯅ
ꯑꯉꯥꯡ ꯃꯁꯥꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯖꯤꯕꯦꯅ ꯐꯅꯤ ꯃꯦꯗꯥꯝ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ꯫ ꯁꯅꯥꯔꯩꯅ ꯐꯒꯅꯤ꯫ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄꯒ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯅꯨꯡꯗꯥꯡ ꯌꯧꯔꯛꯂꯗꯨꯅ ꯊꯣꯏꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯁꯩ ꯁꯛꯂꯛꯂꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯇꯥꯔꯛꯄ ꯑꯗꯨ꯫ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯁꯅꯥꯊꯣꯏꯕꯨ ꯇꯞꯅ ꯍꯧꯗꯣꯛꯏ꯫ ꯁꯅꯥꯊꯣꯏꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯦ꯫ ꯁꯅꯥꯊꯣꯏꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯇꯞꯅ, "ꯇꯨ ꯇꯥꯕ꯭ꯔꯥ ꯃꯈꯣꯜꯁꯦ?" ꯁꯅꯥꯊꯣꯏꯅ ꯇꯥꯏꯌꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯩ ꯁꯛꯄ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯐꯤ ꯁꯦꯒꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ, ꯕꯥꯠꯔꯨꯝꯗ ꯏꯁꯤꯡ ꯍꯩꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ, ꯖꯤꯡꯒ ꯃꯊꯛꯇ ꯅꯨꯡꯖ꯭ꯔꯤꯡ ꯆꯥꯏꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯊꯣꯏꯕꯤ, ꯁꯅꯥꯊꯣꯏ ꯀꯥ ꯑꯗꯨꯗꯒꯤ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯪꯅꯕ ꯔꯨꯝꯗꯒꯤ ꯃꯤ ꯈꯔꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯁꯅꯥꯔꯩꯅ, "ꯀꯔꯤ ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯄꯨꯂꯞꯅ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯁꯦ?" ꯊꯣꯏꯕꯤꯅ ꯀꯞꯂꯒ, "ꯃꯦꯗꯥꯝ, ꯋꯥ ꯂꯣꯠꯄꯤꯒꯅꯨ, ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯌꯨ." ꯁꯅꯥꯔꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯇꯩ ꯔꯨꯝꯒꯤ ꯃꯤꯁꯤꯡꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯔꯨꯝꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯁꯅꯥꯔꯩꯒꯤ ꯔꯨꯝꯗ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯝꯐꯥ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯍꯥꯛ ꯊꯧꯕꯥꯜꯗꯒꯤꯅꯤ꯫ ꯏꯝꯐꯥꯜ ꯑꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯣꯏ ꯑꯁꯤꯒꯨꯝꯅ ꯃꯍꯥꯛꯁꯨ 10 ꯊꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯆꯪꯂꯛꯈꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩ꯫ ꯃꯍꯥꯛꯀꯤ ꯐꯖꯕ, ꯃꯍꯥꯛꯀꯤ ꯏꯪꯖ ꯇꯞꯆꯕ ꯃꯇꯧꯗꯨ ꯎꯕꯗ ꯖꯦꯛꯁꯟ ꯀꯧꯕ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯉꯥꯎꯖꯈꯤ꯫ ꯖꯦꯛꯁꯟ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯉꯥꯎꯁꯤꯟꯅꯕꯗ, ꯅꯤꯁꯥ ꯆꯥꯕꯗ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯥꯕꯨ ꯈꯪꯗꯕ ꯃꯤ ꯂꯩꯇꯦ꯫ ꯇꯝꯐꯥꯅꯗꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯗ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕꯅ ꯃꯁꯥ ꯑꯗꯨ ꯍꯩꯅꯔꯝꯗꯦ꯫ ꯅꯣꯡꯃ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯖꯦꯛꯁꯟꯅ ꯇꯝꯐꯥꯕꯨ ꯄꯥꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯖꯦꯛꯁꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯖꯦꯛꯁꯟ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯔꯛꯄꯗꯒꯤ ꯇꯝꯐꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ, "ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ, ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ." ꯍꯥꯏꯔꯝꯂꯒ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯀ꯭ꯂꯥꯁ ꯌꯥꯎꯗꯕ ꯃꯈꯩ ꯁꯨꯇꯤ ꯂꯧꯗꯨꯅ ꯕꯣꯔꯗꯤꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯦꯗꯥꯝ ꯁꯅꯥꯔꯩꯅ ꯇꯝꯐꯥꯕꯨ, "ꯀꯩꯗꯧꯔꯒꯦ, ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯕꯗ, "ꯍꯣꯏ ꯃꯦꯗꯥꯝ, ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅ ꯑꯩ ꯁꯨꯇꯤ ꯂꯧꯔꯛꯄꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯨꯝ ꯅꯝꯕꯔ 9ꯗ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯄꯨꯡ 12 ꯇꯥꯔꯛꯄ, ꯕꯣꯔꯗꯤꯡ ꯑꯗꯨ ꯀꯅꯥꯁꯨ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯖꯦꯛꯁꯟ ꯌꯥꯎꯔꯒ ꯃꯈꯣꯏ 9 ꯒꯦꯠ ꯑꯗꯨꯗ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯀꯥꯈꯠꯂꯒ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯩꯗꯤ ꯇꯨꯝꯗ꯭ꯔꯤ꯫ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯥꯜꯀꯣꯅꯤ ꯑꯗꯨꯗ ꯊꯣꯛꯂꯛꯄꯗ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯅꯥꯔꯩꯒꯤ ꯆꯤꯟ ꯃꯦꯜꯂꯒ ꯃꯈꯣꯏ 9 ꯄꯨꯂꯞ ꯌꯣꯝꯁꯤꯜꯂꯛꯇꯨꯅ, "ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯂꯩꯕ ꯇꯝꯐꯥꯒꯤ ꯔꯨꯝ ꯀꯔꯝꯕꯅꯣ? ꯔꯨꯝ ꯅꯝꯕꯔ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯍꯥꯏꯔꯕ ꯅꯪ ꯁꯤꯔꯦ." ꯑꯁꯨꯝꯅ ꯃꯈꯣꯏ 9ꯅ ꯁꯅꯥꯔꯩꯕꯨ ꯀꯤꯍꯟꯕꯗꯒꯤ ꯁꯅꯥꯔꯩ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯗꯨ ꯊꯥꯡ ꯑꯃꯁꯨ ꯄꯥꯏ꯫ ꯁꯅꯥꯔꯩ ꯄꯥꯈꯠꯅ, "ꯑꯩ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ? ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏ." ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯟꯅ ꯇꯝꯐꯥꯒꯤ ꯔꯨꯝꯗ ꯅꯪꯒ ꯄꯨꯟꯅ ꯆꯠꯄ, ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯅꯪ ꯅꯊꯟꯇ ꯂꯥꯛꯄ ꯁꯥꯔꯒ ꯍꯥꯡꯍꯟꯕ꯫
ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯕ ꯍꯥꯏꯅ ꯊꯥꯡ ꯑꯗꯨ ꯎꯠꯇꯨꯅ ꯀꯤꯍꯜꯂꯛꯏ꯫ ꯁꯅꯥꯔꯩ ꯐꯒꯅꯤ ꯆꯠꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯇꯝꯐꯥꯕꯨ ꯀꯧꯏ꯫ ꯇꯝꯐꯥ ꯇꯝꯐꯥ ꯇꯥꯕ꯭ꯔꯣ? ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ, ꯋꯥ ꯈꯔ ꯇꯥꯟꯅꯁꯤ, ꯅꯪꯒꯤ ꯃꯦꯗꯥꯝꯅꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯒꯤ ꯇꯝꯐꯥꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯍꯣꯏ ꯃꯦꯗꯥꯝ ꯍꯥꯏꯅ ꯈꯨꯝꯃꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯕꯗ ꯃꯈꯣꯏ ꯅꯨꯄꯥ 8 ꯆꯪꯁꯤꯜꯂꯒ ꯇꯝꯐꯥꯕꯨ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯀꯥ ꯑꯗꯨꯗ ꯄꯨꯟꯁꯤꯟꯈꯤ꯫ ꯅꯨꯄꯥ ꯑꯃꯅ ꯁꯅꯥꯔꯩꯕꯨ ꯊꯥꯡ ꯎꯠꯇꯨꯅ ꯃꯆꯤ ꯂꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯞꯍꯜꯂꯤ꯫ ꯁꯅꯥꯔꯩ ꯎꯄꯥꯏ ꯂꯩꯇ ꯇꯝꯐꯥꯕꯨ ꯄꯨꯁꯤꯟꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯤꯡꯅꯕ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯒꯤ ꯃꯃꯥꯏꯗ ꯖꯦꯛꯁꯟꯅ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯇꯝꯐꯥꯁꯨ ꯁꯥꯎꯔꯗꯨꯅ ꯖꯦꯛꯁꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯤꯟ ꯁꯤꯠꯆꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯦ ꯁꯥ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯖꯦꯛꯁꯟꯅ ꯀꯔꯦꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ, ꯍꯥ ꯅꯪ ꯑꯩꯅ ꯍꯥꯠꯂꯕꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕ? ꯁꯤꯈ꯭ꯔꯒ ꯇꯝꯅꯔꯛꯀꯦ ꯍꯥꯏꯔꯣ? ꯍꯥꯏꯅ ꯃꯈꯣꯏ ꯄꯨꯂꯞ ꯑꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯅꯥꯔꯩ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯥ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ, ꯂꯦꯡꯒꯅꯨ, ꯍꯦꯛ ꯂꯦꯡꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯋꯥꯐꯝꯗꯣ ꯍꯥꯏꯔꯛꯄꯗꯒꯤ ꯁꯅꯥꯔꯩ ꯎꯄꯥꯏ ꯂꯩꯇ ꯂꯦꯞꯂꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯐꯥꯕꯨ ꯖꯦꯛꯁꯟꯅ ꯅꯝꯗꯨꯅ ꯁꯔꯥꯛ ꯇꯝꯂꯤ꯫ ꯃꯈꯣꯏ 8ꯅ ꯇꯝꯐꯥꯕꯨ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗꯗꯤ ꯁꯅꯥꯔꯩ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯅꯥꯔꯩꯅ ꯆꯦꯟꯁꯤꯜꯂꯛꯄꯒ ꯇꯝꯐꯥ ꯃꯩꯅ ꯆꯥꯛꯄꯒꯤ ꯃꯩꯁꯥ ꯐꯥꯎꯔꯕꯁꯨ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯁꯅꯥꯔꯩꯗ ꯊꯤꯜꯂꯒ, ꯅꯣꯏ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯅꯨꯄꯥ 9 ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ, ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ, ꯁꯦ ꯄꯩꯁꯥꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨ ꯍꯥꯏꯅ ꯄꯩꯁꯥ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯩꯅ, ꯅꯨꯄꯤ ꯏꯊꯟꯇꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯀꯔꯝꯅ ꯐꯨꯝꯒꯅꯤ? ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ 9 ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯅꯪꯒꯤ ꯔꯨꯝꯗ ꯇꯨꯝꯕ ꯁꯥꯔꯣ, ꯅꯣꯡ ꯈꯔ ꯈꯔ ꯉꯥꯜꯂꯛꯄꯗ ꯀꯥꯗ ꯃꯊꯟꯇ ꯃꯩ ꯊꯥꯗꯨꯅ ꯁꯤꯖꯔꯝꯂꯦ ꯍꯥꯏꯖꯤꯜꯂꯣ, ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯊꯕ ꯌꯥꯗ ꯅꯣꯡꯉꯥꯜꯂꯛꯂꯗꯨꯅ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯔꯨꯝ ꯅꯝꯕꯔ 9ꯗ ꯇꯝꯐꯥꯗꯣ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯅꯥꯔꯩꯅ ꯄꯥꯎ ꯄꯨꯝꯕ ꯑꯗꯨ ꯇꯝꯐꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯒ ꯇꯝꯐꯥꯒꯤ ꯃꯃꯥ ꯁꯣꯕꯤꯇꯥ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯨ ꯂꯥꯛꯈꯤ꯫ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯈꯤ꯫ ꯃꯊꯟꯇ ꯀꯥ ꯑꯗꯨꯗ ꯃꯩ ꯊꯥꯔꯒ ꯁꯤꯖꯔꯝꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯔꯩꯅ ꯈꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯌꯥꯕꯁꯨ ꯊꯤꯒꯠꯂꯤ, ꯑꯗꯨꯕꯨ ꯑꯁꯤꯕꯗ ꯃꯥꯡꯖꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯈꯣꯏ 9ꯕꯨ ꯀꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯏꯔꯥꯡ ꯑꯗꯨ ꯅꯦꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩꯗꯤ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯦ꯫ ꯇꯝꯐꯥꯒꯤ ꯈꯟꯕꯗ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯗ ꯃꯈꯨꯠꯅ ꯊꯤꯜꯂꯒ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯔꯨꯝ ꯅꯝꯕꯔ 9ꯗ ꯂꯩꯕ ꯁꯥꯇ꯭ꯔꯤ ꯑꯃꯁꯨ ꯂꯩꯕ ꯉꯝꯗꯅ ꯕꯣꯔꯗꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯇꯝꯅꯔꯛꯄ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯁꯅꯥꯔꯩ ꯃꯥꯏꯕ ꯁꯅꯥꯍꯜ ꯇꯥꯟꯅꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯁꯅꯥꯍꯜꯅ ꯇꯧꯗꯨꯅ ꯇꯝꯐꯥꯒꯤ ꯁꯥꯊꯤꯔꯕ ꯊꯋꯥꯏ ꯑꯗꯨ ꯐꯥꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯂꯦꯟ ꯌꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯑꯗꯨꯃꯛ ꯋꯥꯅ ꯂꯦꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯏꯕꯤꯒ ꯁꯅꯥꯊꯣꯏꯒꯅ, ꯃꯦꯗꯥꯝ ꯐꯠꯇꯕ ꯃꯈꯣꯏ 9 ꯑꯗꯨꯗꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯁꯅꯥꯔꯩꯅ, ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯦ, ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯆꯞ ꯃꯥꯟꯅꯕ
ꯃꯤꯁꯤꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯣꯏꯅꯃꯛ ꯁꯤꯈꯤ꯫ ꯑꯩꯁꯨ ꯄꯥꯈꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯇ ꯋꯥꯐꯝ ꯄꯨꯝꯕ ꯑꯗꯨ ꯇꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯒ ꯋꯥꯔꯗꯦꯟ ꯑꯣꯏꯕ ꯇꯣꯛꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯍꯦꯗꯃꯥꯁꯇꯔꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯒ ꯑꯃꯨꯛ ꯅꯧꯅ ꯋꯥꯔꯗꯦꯟ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯥ ꯑꯗꯨꯒꯤ ꯕꯥꯠꯔꯨꯝꯗ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯀꯥ ꯑꯗꯨ ꯃꯩ ꯃꯨꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯩ ꯃꯨꯠꯂꯤꯉꯩꯗ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯀꯥ ꯑꯗꯨꯗꯒꯤ ꯁꯅꯥꯊꯣꯏ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯈꯤ꯫ ꯁꯅꯥꯔꯩꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯃꯥꯗꯨꯅ ꯊꯤꯔꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐꯣꯟ ꯑꯗꯨ ꯐꯪꯂꯗꯨꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯅ ꯁꯅꯥꯔꯩꯅ ꯃꯥꯏꯕ ꯁꯅꯥꯍꯜꯗ ꯐꯣꯟ ꯇꯧꯅ ꯃꯈꯣꯜ ꯅꯤꯛꯅ ꯀꯣꯜ ꯇꯧꯏ꯫ ꯁꯅꯥꯍꯜꯅ "ꯍꯦꯂꯣ", ꯁꯅꯥꯔꯩꯅ ꯃꯈꯣꯜ ꯅꯤꯛꯅ "ꯗꯥꯗꯥ, ꯌꯥꯔꯒꯗꯤ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯂꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯝꯐꯥꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯣꯏꯕꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯂꯟ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯑꯁꯣꯝꯗꯅ ꯐꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯒꯤ ꯃꯥꯏꯕ ꯁꯅꯥꯍꯟꯁꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯆꯪꯒꯗꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯌꯣꯝꯁꯤꯜꯂꯒ ꯌꯥꯝ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯁꯅꯥꯍꯜ ꯒꯦꯠꯂꯣꯝꯗ ꯀꯧꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯁꯅꯥꯔꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯁꯅꯥꯊꯣꯏꯕꯨꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯁꯅꯥꯍꯜꯅ "ꯑꯩ ꯈꯪꯉꯦ, ꯂꯥꯛꯑꯣ, ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯁꯤ꯫ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ, ꯇꯨꯃꯤꯟꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯝꯃꯨ" ꯍꯥꯏꯔꯛꯏ꯫ ꯁꯅꯥꯔꯩ ꯑꯃꯁꯨꯡ ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯁꯅꯥꯍꯜ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛꯁꯨ ꯅꯣꯛꯄ ꯑꯃꯨꯛꯁꯨ ꯀꯞꯄ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯆꯤꯡꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯁꯅꯥꯔꯩ ꯃꯥꯏꯕꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯏ꯫ ꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯎꯔꯦ ꯃꯥꯡꯗ ꯑꯀꯤꯕ ꯁꯛꯇꯝꯗ ꯇꯝꯐꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯅꯥꯔꯩꯕꯨ ꯂꯥꯛꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯝꯕꯤ ꯀꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ꯫ ꯃꯥꯏꯕ ꯁꯅꯥꯍꯜꯅ ꯈꯪꯖꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯤꯠ ꯇꯞꯅ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯊꯋꯥꯏ ꯑꯗꯨꯅ ꯈꯣꯟꯊꯥꯡ ꯑꯅꯤ ꯊꯣꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ "ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯑꯩ ꯄꯦꯜꯂꯦ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯏꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯕ ꯁꯅꯥꯊꯣꯏ ꯑꯃꯁꯨꯡ ꯁꯅꯥꯍꯜꯁꯨ ꯃꯥꯏꯕ ꯑꯃꯁꯨꯡ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯞꯄꯒ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯖꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯁꯅꯥꯊꯣꯏ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯊꯥꯈꯤ꯫ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯕꯣꯔꯗꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯈꯥ ꯇꯥꯅ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄ꯭ꯔꯤꯇꯤ ꯈꯥꯡꯉꯦꯝꯕꯝ,